Akaswani Imphal Ningthoukhongjam Suni na pau pazari. Security Force na hokiba numit kharani asida Rajya sigi chingi jila singda thibu humbugi thabak chathabada nongmai amadi nongmai maru yauna tongan makhusu khulai sing phagatle Manipur Police ki cherol amana hai hokiba numit kharani asida akaknaba pau phangbadagi chingi jila singi tongan mafam singda thibu humbugi thabak chathaki Churachandpur Chandel amasung Tengnopal jila singda Security Force na thibu humbugi thabak chathabada M16 rifle ama MA1 rifle ama insas rifle ama 303 rifle ani carbine ama single barrel kuntra taret double barrel ama pistol tarama thoi lead thot ahum pompi kunipan punna nongmai marfu taret amadi nongmai maru kaya phagat pangamle radio set kulumdoi amadi atai polam kharasu phagatle hairi Manipur Police na rajya sida santi amasung tangdulai taba porakna lepa leitana honari miyamna su tengbang binaba appeal tawrakli Rajya ki veterinary amasung animal husbandry bibagna artificial insemination mobile application ama puthokle application asi miyamna hayengdigi sizinaba yaragani National Informatics Center Manipur State Center ga bibag asigi secretary gi meeting makhada semba mobile application asi sasan loiriba miyoisingna bibag asina piriba kanaba sing line phanghanaba puthokpani hiramasigi matangda veterinary director RK Khogendra ji na hai sasan loiriba miyoisingna mobile application ase sangbirakchuna register tawbiu mangna hai sarkar na matam gi oiba sasang de piba kudong chabasing adu lobiu handakta nauna lauthokiba next generation GST reform asida tongan balam kaya da sadharan miyam da kanaba kaya phanghale thorang asina cycle gi industry dadi chauna kanaba phangale tha sigu kuni thoidegi chanaba hogodoriba anoba GST reform asina cycle gi GST lobagi chang asi hanthare hanadi sada trani thoi oirambani haujik sada manga khaktamak oiragani hairi masi micham miya maphamdadi nungaiba wafam oiri naha singda cycle thongbagi ithil hengal halagani masina aikhogi punsida masamu phaba punchi mahingda lehenba ngamlagani Kendra gi ain mantri Arjun Ram Meghawal na hairi Ain kaina leibag asta changsilakpa miyoi sing amasung niyom lana lalolitik tawba singdagi matam sumpatam bharat na leibag asigi miyambu ngak senduna thamli Nai Delhi da pangthokpa taramathoi shuba movement against smuggled and counterfeit trade ki hogdopagi thoramda mantri na hai handakta nowna puthokiba GST reform asina stakeholder singda chaun ahomba puraktuna tax tagi awaba kharadi komthokpa ngamlagani Swastahi Seva Lisingani Kunmanga Department of Justice na Swats Mahotshab ki wakhalon ga loina na pangthokle campaign asi mathang thagi ani phawbo chathagani Thorum asina mafam kaya da lu na na leina ba thabak thorum kaya pangthokani Law masung Justice Mantraloy na hai campaign asina Nai Delhi gi tongan mafam singda Zero Waste Celebration Eco Friendly thorum chingba pangthokani Thorum asigi sarukama oina u chara thabagi campaign su chathagani Kendra gi Women and Child Development Mantri Annapurna Devi na ngasi Nai Delhi da 502 Palna Angarwari kam Crash Care Center sangakre thormadu da Delhi gi Mukhya Mantri Rekha Gupta su saruk yaki center asina Seba Pakwar gi makhada sakhibani thormadu da Kendra gi Women amasung Child Development Mantri Annapurna Devi na thabak tawba nupi singda hangdugliba Crash Care Center asina kanaba kaya phangalagani hari Mafam asina makhoigi angang singbu ningthin yokpibagi thaudang lorugani mangna hai center asina angang singi mahimasing tambada natana machiba chinjaksu ningthina pizagani sarkar asna lebag asigi nupi singi haksel amasung nungayai phana leinaba thaurang kaya paikhatli Bihar da Sat Niche program gi makhada paikhatpa Mukhya Mantri gi Niche self help awareness scheme na rajya dugi mahai tambal losilaba sahi kunnagi kunmanga phawgi mafam leiba thabak phangdaba Laiba nupa amasung nupi singda kanaba panghalagani scheme asigi makhada mioi amamamna sahi ani phawba lupa lising amamam thagi senpham oina phangani khongthang asi rajya du pangthokadaba mikhal gi mangoina na Mukhya Mantri Nitish Kumar na paikhatpani scheme asina sarkar gi natraga lanai gi thabak amata tawdaba mioi singda kanaba piragani Sri Nitish Kumar na hai Thagi piriba senpham asina na singna makhoina chanaba thabak phangnaba competitive exam thanaba training tawbada karamakhai kanaba phanghalagani pauloi jare